STV pau miyeng tabiri besimbu taram nokjeri ahanda maru pau. Mahiroi khunai ki khamduna MU gi wathoga si warosin thidok minase wari sanaduna yana bapurksi haina Minister Karam Shyamna phongdorakli. Legang health sector da ahen meeting jangli hairabasu sita da leba primary health center jahi kun hena meeting jangbidre hairi. Amade kidney animak fail oiraba thangalawai dagi haisnam ramena kidney transplant tawduna macha ani bumi oina basemba pamle. Hausi pau santong pizeri. Mahiroi khunai gi khamduna Manipur University gi wathok asigi waroisin thidok minase wari sanaduna yanaba purkshi haina Consumer Affairs Food and Public Distribution Minister Karam Shyamna ngasi Langthabal Kendra gi manung chanba Naurem lekai da pangthokpa thoram ama yawba lakpada ISTV News ga akhanna unabada phongdokre. Magna makatana University asi Langthabal Kendra gi manung chanba oibena Minister Masagi su achoba daita lei mahaki maikaidagi su University gi mahiroi gi luching bakhara amade oza kaya ga hakthengna unare jab chaba waroisin oibe aba wafamdi phangbangamdre waroisin purakadaba lambi adu punna thimina si haike ti hamina si haibani adu bo hoji phogda responsible person diet laiba missing akoi pillar thadana moiga unaraga wari watai saraga tabak singchi loisanna na honari sarkar gi side gi oire aduga waja sing muta gi aduga musa gi side gi oiraga su khara khara hando hanjin taunaraga akoi government leadership Manipur praja gi interest ni aduga satra khunai gi amadi Manipur praja gi interest ni waja sing ju satra gi interest ngakta ni lairiba khoina solution nama porok paisdi famin naragadi sungsoi soidana solution porok pangamgani aduga pam da tathok tasin do tauraga hogi mana hogi bo oraga su tungda laiba Manipur khunai gi khallaga koi punna famina si ai sagi side gi su adi solution je porok na bo hona ge title laugi haina khanjaba du Manipur miyam gi mafam da paudam jari Tengnopal district manung chanba sita village da leriba primary health sub center asi jahi kun hena sarkar na mijang changbi dabadagi noma gi phibam soksilakli aikhoi gi more paumi sanjoina mafamatu da chatuna engsilubada sita village youth club ki president tongkhalam haukip na phongdorakpada jahi kun hena primary health sub center asi lengak na yengsindana lakli phibam asida matau karamna chingi manung hanjinba mafam singda health sector chawkhat hanba ngamgadawribano athuba matamda primary health sub center asi semjinbaga loinana doctor amadi nursing thambiduna lamdam adongi miyamda analayengki khudong chaba ningthina phanganbi haina lengak ki pukning chingslakli staff sing na su si zum si makhoi labu kan ta su jam awa ban nange nong chu tha da khoi sita si nong yam kan bani na manung si nong su jure aduga loina si magi pot chei kari kara loina manung da thamba sing su loina ribang ak to ere phabam phau yautre sina khoi department sing na su si sinnangai si khoi club ngon da yamna complaint tore haina khoi kun gi si yaradi khoi kun si Imphal Tampaga yam lap banina khoina pambasi anaji nupi angang nabasing ahing nuntin naita nabasing lampi suwa banina doctor lap banina yaradi si khoina ai mo amadi pame haina haijaninge kidney animak fail oiraba thangalawai dagi haisnam ramena kidney transplant tawduna macha anibu mi oina basemba pamle hiram sida report ma Sahi kuntra tret rom tangai riba haisnam rame ngasidagi tha ahumdongi mamangda ma ki kidney animak fail oide haiba khangmangamki nomagi afang suduna hingjaba thangalawai digi rame nimittuda kokthakta brajana tabaga chap manaki ma ki pikliba macha ani amadi loinibega punna leiri Saja jadi sepengamdre ko kasi ngauri toraga mika se paning do boy pungsi sidabi mongda sok thai saje kidney dialysis tawda yamjabada thamda lupa lising nifurom sading tawri araiba manchang amadi khangna chanaba mapang singna mateng khara pangbirakpadagi ngasi fawdi chatna bangam kre adubu hayeng kari oigadagi haina mipairi
सांगलवाईदगी रिम्स हॉस्पिटल ताना लागबदा यामद्रबदा गाड़ी भरादा लुपा लिसिंग चमगा चादिंग तौदबा यादे मरम मसी ओइरगा माकी लोइनेबिगी मपाम नंबोल खा जेरिद लेदुना माकी ट्रीटमेंट मखा ताना चथरी रामीगी इमुंग मनुंगी मियो अमदगी किडनी नामा डोनेट तौरगा ट्रांसप्लांट तौनबा सेम साबदे हौरे अदुबो ट्रांसप्लांट तौबदा चंगदबा सेनफम अदुदी कदाइदगी थीरुगनि खनबदा अहिंग क्या तुमदना फुंबंगना लेरी ngasisu रामीगी लोइनेबिदी डोनर से इनेम इकू इनाव मोय अहुमदगी अखोई मरीदगी टेस्ट तौरगा येंथोसी हाय पैसा लेतबनिना इवा कनिंगे हाइदु मंगाय अइगिदी कइंता तुनिंगाय मानजांग हाइबदो लेति मियोइबा अमा ओइरुबना रामेशु किडनी ट्रांसप्लांट तौरगा अमुक्तंगी थबक कन सुदना मचा अनिबु मी ओइनबा सेंबा पामली अदुबु माकी अनिंगबा अपामबा सि फंगद्रा फंगलोद्रा हाइबदुदी तम्बंगमद्री मयाम हिंगी पुंसी महिंगसिदा हिंगी खली सरकार में कईदगी मतेंग खरादी पामे लेतमिना हौजिक सुर साबनिना सुर साबा ngamba पाइजु लेत्रे दैना सुद्रगदी ngangai पेंगांग कनांग थापिनी All Manipur Kidney Transplant Patients Welfare Association की सेक्रेटरी थांगजम बादल न फोंदोरकपदा किडनी डोनेट तौबदा करिमता नुसा ठनिंगाय लेते मार्क्सु माकी मनाउ नुपाना डोनेट तौबदगी हिंदुना लाकली खोय अनिमक हौजी अकन मथबक सुबदा करिमता निपाइनिंगाय ओइदे लोइनना रामीगी असुंबा किडनी की अनाब असिसु मियामना मतेंग पांगबियु हाइना अपील तौरी ए इसामक किडनी फेल ओइबदगी किडनी ट्रांसप्लांट तौरे 2012 ता ए दिल्ली दा तौजरकपने आइगी डोनर इनाउपा पीबनि हुजिक इनाउपा याम फजना हिंगी थबक अवाबा सुबंगमी मचानिंग थनिंग लोय सुम अवाना तारबसिंगी यारगदी मतेंग प्रजाम यान खत मतेंग पांगबी अखोइसो अनाब ओइना हौरखिबने अदुगी अवाबदो अखोइदसु चैतेंग फजना थेंगनकी उरगलिबा फिल्म मसिदा मणिपुर सरकार की मैकेदेगी अदुगा मरिलेनबो अथॉरिटी की मैकेदेगी असुंबा लेता लारबे इमुंगसिदा चीफ मिनिस्टर की हक्सेल की टेंगमांगी मखाद दुगा तुआन स्कीम क्या गे खादगी मखोइबु अमुक्तंग कनबीरगा मागी नुसिजरबा मागी लोइनबी मागी मचा अनिबु हेन्ना सुनोमदना सेवा तौदना अदुंबा पुंसी महिंग अमदुदा हिंगबा पामले कदाय फावबदा रामीगी निंगबा से थुंगबा ngamgodoriba natraga ngamloidoriba haibududi tamba ngamdri video journalist aboigalena chitningomba ISTV news khajiri number ISTV News के डेस्क एडिटर थियाम रिचर्ड अमदे वीडियो जर्नलिस्ट निंगथौ खोंगजम सना जाव मैतेबु इराबोट सेलिब्रेशन कमिटी अमदे मणिपुर अलायंस फॉर चाइल्ड राइट्स ना अवार्ड पीननब खलकले ISTV News की डेस्क एडिटर थियाम रिचर्ड ना जर्नलिस्ट अमा ओइना लौरिबा थौदांगबु सखंबा ओइना इराबोट सेलिब्रेशन कमिटी मणिपुर ना चही असिगी ओइना थियाम मेगाचंद्र जर्नलिस्ट अवार्ड हंदक चही की ओइना खलकपनी अवार्ड असि मतम सांगना खोलाउगी एडिटर ओइरंबा थियाम मेगाचंद्र गे इमुंग मनुंग अमसुंग खोलाउ थाखाइना कटपनी हारे लागलिबा तांग कुंथ्रादा इबोयाइम संगलेंदा पांगथोकदबा हिजम इराबोट की मपोकुमन थौरमदा अवार्ड असि खुशनगने अवार्ड असदा सेल ओइना लुपा लिसिंग कुन साइटेशन अमा अमदे सॉल अमगा लोइनगनी हारे अमरोमदा ISTV News की वीडियो जर्नलिस्ट निंगथौ खोंगजम सना जावबना जर्नलिस्ट अमा ओइना अंगांगसिंगी हक्कीदमक्ता तौखिबा थबक थौरमसिंगबु सखंगदुना मणिपुर अलायंस फॉर चाइल्ड राइट्स ना MACR चाइल्ड राइट्स अवार्ड लिसिंगनी तरागनी पालसी पीगदबनी हारे अवार्ड असि हयेंग तांग कुनगा मापन की अयुक पुंग तरा ताबा मतमदा चिंगमैरोंगदा लेबा ट्राइबल रिसर्च इंस्टीट्यूट ता पांगथोकदबा मापल सुबा चिल्ड्रन कल्चरल मीट लिसिंगनी तरागनी पालदा मणिपुर की गवर्नर डॉक्टर नस्मा हेप्तुलाना सना जावबदा खुसनगनी थौरमसिदा हेल्थ मिनिस्टर एल जयंत कुमार सुसरग्यागनी चटखिबा तांकुन अमसुंग कुनगा माथोगी लोनबा अहिंगदा मणिपुर यूनिवर्सिटी मनुंगदा मणिपुर पुलिस ना चथखिबा थवंग अदुगी मायोक्ता महिरोय लुप एमसु MSF देसाम KSA शुक अमदि एम्स ना चटखिबा तांकुनगा तरुक के अहिंग नोंगयाइदे की चथरकलिबा पुंग निफुगा नुइपाल की जनरल स्ट्राइक ना मणिपुर की महौसा की पुंसीदा अकाइबा पीखरे ngasi general strike asigi aroiba numit asida su lambi da mahausagu mi chatnabagi chang hanthaki passenger gari sing hanagumna chena khide khwairamban kaichel hanagumna phamna khide thangal kaichel pauna kaichel amade BT road ki mafam sing da dukan sing thong hangnabagi chang nemki oil pump kaya di thong hangduna miyam da thau phanganki bamdaba thodok thoktana ba police na ngak senbagi thabak su lokhatki sarkar gi loisang kaya thabak sunaki mahai loisang ayam badi thong hangna khide
ngasi numitungma matungda Kaisampat mutum lekai machinda airport tagi Imphal tamna passenger ani tongduna lakpa diesel auto ma ban sagatpani chingnaba singna mai thakre thaudoduda irengba mayai lekai dagi auto driver thingbai jam rojen chahini phugamathoi amasung auto tonglakiba sagol ban khamnam lekai dagi khaidem thoibi chahini phugamanga sokpadagi rims da laikanakre auto driver na phongdorokpada airport tagi mioi ani puraga Imphal lomda thogalakpada hodam lerak mapa aduai dagi naha matonglaki mutum lerak mapa yorokpa aduai da nupa aduna khamu hairaba tungda atoppa tonglibi nupi adu kumthana ba hairake nupi amadi kumthaba nangki amana nangdringai tanjatu da petrol bottle da mai tharakpani hairi di chelo di hai adubu sanna bada kari hai ga noi di khangre la rabana thanmanina awapan thanmanina seni kitang kawa banina kitang phagadran tholobudi masi tolbu thoboje thinjabane ngonda saka da haningo kori di hai ni hai tabi de isai dum da atatai da banatana asiya banatana ubai te thaudo du bahak thengnana uhobi nupi amana nahadu kanna leirak manungda chensin khraga ngaiduna leiramba gari macha amada tongduna chenki hairi thaudok thopam aduda Imphal West ki DC amade police ki makok thongba officer sing laktune engsinki mai chaklaba auto police na lokatkre sugumba thogdok se thokpa matamda yam nungai ta pathamoi da phawjai asoiba angam bai se thoktabida moina okto do khamaga halangibna phabrai na khanjai khajana haina ga yaba ngактani atopa sunate akoi masen ngakda nungai ni yam jang nungai jadi di hoi moina tawdubudi akhugi saruk ramba yai adu bokhoi punam saruk yamina tawmina ga dabadu akhoi soga moi apamda thungga dori bra haba okto chenda ba gari chenda ba di parme kakani okto te chenga da banina publicity chapire publicity chatlabani na kakhrani haidana ju mi myam se tongna ba dam ta chele tonge mai thabire thaba matam sida kanana chai ba gi responsibility pubi ge dori be ge haibani da General strike asna Bisnupur district tasu akaiba peke district asida laiba government ke office sing mahu sagum thabak sunake mahiloisan kaya thong hangnake police na ngak sen bagi thabak su kangkhat ke jarak asida all India ke oina pharmacy sing strike laibana pharmacy sing thong hangkhide Jiribam district tasu pung nipuga Nepal ki general strike asna mahusa ki punsida akaiba peke jiri dagi Imphal chenba gari sing chena khide kaithel kana khide dukan sing thonglo nake government employees sing di magi magi office kana ke district police na pamda ba thodok thoktana ba akan ba section tharang lokhat ke amaromda ban saugatpa singna VC Pande chief minister education minister amasung VC in charge ki EPG mai thaki University ki mairoi amadi ojasing phajanduna thamliba si athu matamda connection amta yawdana thadokadabani mairoi amadi ojasing phajalaga irang namthanaba ngamgadaba natte ofam asi Manipur government na khangadabani hojik laiba Manipur University ki irang asi athu matamda mairoi singi amadi miyamgi ihun khangna Manipur government na solution purakadabani BC Pande amadi magi agent sing MU da niyom gi wangmada administrative post paihannana phonari badu yaroi lan hapkiba BC in charge oja jugindro amasung Shyam Kesho khudakta lokthokadabani haina musuna taksili union gi president Dayamanna thorakpa cherol amana hauzik BC in charge amadi registrar in charge khudakta lokthoktuna university gi thabak chathagadabani September kun gi nongyai da university da chathakiba police ki thawang adu judicial inquiry tawgadabani haire university ki khongjang asiga mari leina na chief minister na media gi thongda tawkiba appeal gi matang da palladuna chief minister gi appeal adu aranba haijinba logical oidaba tayon nabana pik thalli haire Manipur University ki strike helaba matung tha ama helaba July 3 ta sports ki assistant director gi office mai chakibadu mina thabra natraga mathanta haujarakpra haiba hauzik phawba khangdre adubu chief minister na khongjang changsiliba singda tainari Tasing namakti may adu khongjang changsiliba singna muthatkibani 14 point agreement ki matangda chief minister na strike oina lauri agreement adu BC in charge ka khongjang changsiliba singga maranai oina yanajaba wafamamani BC in charge na madugi matangda wakatlabadi akaiba oiba yai natrabadi akaiba leite MOA thugaiba nate haire oja jugindro na oja Shyam Kesho ga loina na September kunda thabak join tawada mahiroi singna tathi tawoina tawki haibagi matangda chief minister na video lai haibadu phongdokadabani Makoibu tathi tawoina tawki haibadu aranbani oja jugindro gi kangbu lakbadu police amadi VDF yawrakibani ka manungda wari sanabadu namduna phajinbani haibadu henjinmale
Proctor Oza Sumitranasu man handling Tokibale Haina Media the Pontokibale Kravani. Pham hapagi power leitraba suti de leiriba BC Pandena Kanglon Kaina Pro BC hablaklaga harau yaduna charge logani haina lakiba Oza Sugindrona lale haina wari kharas thaba mathau tabagi wari sanakibani confinement nate hairi MU की हौजिक ओरिबा वाथो असिगा मरी लेना महिरोय लुप तरुना कौखिबा जनरल स्ट्राइक असिबु थिंगना बलेंगाकना महिरोय लुचिंगबा सिंग कोइथि थिदुना फाजिनबा मखोइबु फाबा ngamdraga ahalaman machin manaw phawba phabagi thawong asimak lengaga sik ka henba litat uthok jabani haina MSF na phongtokgi thawong asina ihawasi namthaba ngamloi MSF ki hauji working president oriba Lucky Konsam amasung organization secretary Jishan bu Infal East Commando na mayum dagi pharaga lalobaki case Sinba Simak, Manipur Lenga ki Lisang Sidna Chathaduna Laklaba, Iho Nam Tananabagi Tosilni Hibasi, Yam Namuna Kangi, Pazin Kiba Mahiro Kudimapo, Baningba Palabasu, Gaidonunda Ninghanadana Tingnagani. Pazin Kiboja Singh, Mahiro Singh, Amade, Mahiro Lujingba Singh, Kudakta condition, Amata Yaudana Tadokadabani, Pung Nipuga Nipalgi General Strike Asibu Mapung Pan Kiba Miambuta Vimal Kambo Utpagaloinana, Makataba Kongjang Singdasu Makata Namating Panglakani Hibagi Tazaba Pongtorkli. MU की वाथोक लोइशन बहाइतबा चीफ मिनिस्टर अमदी मपुकजल सेंगदबा BC पांडे लेमना फम थादोक फम थुइ हाइना CPI मणिपुर स्टेट काउंसिल की स्टेट सेक्रेटरी लाइश्रम सोतिन फोंदोखरे इराबर बाबन द पांगथोकपा पावी मिफम अमदा महाकना मखाताना BC पांडे कनखतनबा पांडेना ऑफिस द थमलंबा चे चांगसिंग लानमी थाजिनदुना लौथोकपा हाइबसी करी मरमगिनो हाइबा इराय लाइना खंगबा ngami हौजिक मणिपुर लेंगांगना MU की इरांग नमफुदा लोइशिलगा पांडे मफमदा हंजिलहनबा पोरम यात्पा मानबा थौरमसी होंदोकफम थुइ BC इंचार्ज ओरिबा प्रोफेसर जुगिंद्रो लौथोकलगा मवोंग चुमना सीनियर ओजा अमा हापलगा पांडे की मथक्ता इंक्वायरी चथहलबदी हौजिक थोकलिबा इरांगसी नेमथानबा ngamgani matam sangna lairik tamba lepluraba tungda mahusagi thabakta hanjilakhlaba matamda BC पांडे हंजिन हलक्तुना इरांग अमुक थोलकपासी लेंगाक असिना महिरोय नुंसीबगी खुदम नते हाइके DSA मसी हुजिक महापो हलक हनिंगबगी हलकपै याननबगी अदुम पोरम यातपगी मवोंग द सथरिबा नेचर हलकपै याननबगी लंबी यातपा नत्रगना महापु कन्ननबगी अदुम पोरम मदुम सथरिबा सरकार की साजत असे मसी होंगदोक्तना छात्र की पुंसी कन्न होना बताए यूनिवर्सिटी कन्न होना बताए मणिपुर कन्न होना बताए बिष्णुपुर डिस्ट्रिक्ट की मनुंग चनबा क्वासिफाई विलेज दा मरम खंगदना तोंगान बा उचे कुन कुंथा रोम सीधुना लेरमले अथुबा मतम दा येंगशिनबा मदी मदुगी मरम खंगदोकनबा डिस्ट्रिक्ट लेवल इंक्वायरी कमिटी अमा बिष्णुपुर की डीसी ना सेमख्रे कमिटी की चेयरपर्सन डिविजनल फॉरेस्ट ऑफिसर बिष्णुपुर ना ओइगनी कमिटी असिगी अतोपा मेंबर मंगाम सुलेगनी उचेक सीबगी मरम ngasiदगी हौना येंगशिनबगा लोइनाना मखा ताना थोक्तनबा मरम थिगलगा अक्टोबर की तांग निपाल फावगी मनुंगदा रिपोर्ट पिखलकनबा खंगनख्रे थौदोक्सिगा मरी लेना बिष्णुपुर डिस्ट्रिक्ट की क्वासिफाई में लेकाइदगी खोमद्राम नबचंद्रा चाही यांखैगा निथोय अपोकपा खोमद्राम इबोचौबा कौबा मियोय अमा फारे हाइरे महाकी लबुकता थाबा मनामसिंगदा इंसेक्टिसाइड अमदी पेस्टिसाइड हापदगी उचेकसिंग अदुना चारुबदगी सीबनी हाइरे महापु फॉरेस्ट डिपार्टमेंट ना वाइल्ड लाइफ प्रोटेक्शन एक्ट की मखादा बिष्णुपुर पुलिस ता सिनख्रे महाकी मथक्ता पेनाल्टी ओइना लुपा लिसिंग कुनगमंगा फाइन थिहनबा नत्रगना चाही अहुम कैसुम संगदा थंबे याई हाइरे तिलहाट हिदाक सिजनदुना उचेक हाटपदा चेनाबा मियोय चप चाबा चेराक फंगनगनी हाइना फॉरेस्ट एंड एनवायरनमेंट मिनिस्टर TS श्याम कुमार ना फोंदोखरे बाबूपरादा लेबा महाकी ऑफिस ता पांगथोकपा पावी मिफम अमदा मिनिस्टर ना खोमद्राम नबचंद्रना महाकी हवाई थराक फार्म दा उचेक ना चाथोई हाइबदगी हु थाकतुना हाटलबा मतुंग असिबा उचेक सिंग अदु चैना यानदुना थमलंबनी हिरमसिग मरी लेनाना बिष्णुपुर पुलिस ना केस सम लोखले पातसिंगी अकोइबदा लांग थाकतुना उचेक हाटपगी थबक चथरिबसिगी मथक्ता अकनबा थबक लोखलगनी हाइरी पृथ्वी को ना मदी भारत सरकार के मदी स्टेट गवर्नमेंट मणिपुर की फॉरेस्ट डिपार्टमेंट ना लेपाक लेपाक खुदिंग मकी कोई एनवायरनमेंट थुगाइदनबा अमदी उचे कोया सांगा सिंगजी कोई एनवायरनमेंट सागोनगा लेबा महौसा की खनकाइन कोई ngaga thambagi mayokta haiba kundram nabachandra se yankitu subasina koi poison sila halamba yam laibak thibani adana manipur state government ki forest department ki koi wildlife
Act की मतुंगिना Provision Section 9 Wildlife Protection Act 1972 की मखादा हाइबा नुपा असि सिना इन्वॉल्व तौरिबा सेनरिबा उसे हालिबा मेविसिंग असि सही अहुम जेल दा थंबा अदुगा नुपा लिसिंग कुनमंगा अमसु फाइल थेनबा अमरोमदा ngasi angan bayukta lang sizinaduna lamlaki south check phaba mioi ani makoina pharamba check single loina na thawal forest division amade people for animal na eco patagi phagat pangamle pharaba mioi ani adudi 10 thadagi m tomba khangaboktagi s brajamani kawi makoi ani dagi penalty oina lupa lising kunga manga dfo thawal da thiraba matungda thadokre makoina pharamba hingliba uchek taragamari pf agi shelter da thamkre dfo thawal and ganesh na hauzik मिरम की उचे कया चक्ताबन लाकपा मतम ओरे मखोइबु फाबा मदे हाटपा आइने यादे मसी थिंगना बखोनाबदा मियामना मतेंग पांगबियो हाइकी I feel that this kind of activity is strictly prohibited under Section 9 of Wildlife Protection Act, and we appeal to the people that let them pass information if they found any illegal poaching or hunting in their respective areas. So this is a season in which people go for hunting and poaching. I request your kind cooperation in this regard. इम्फाल के लमलाई पुलिस स्टेशन की मनुंग चनबा चिंगारेल दा लेबा लेशेंबा महै कोल की बोर्डिंग के क्लास 10 तंबा महिरोय अमंगरांग नुंथिल पुंग अनिरोम ताबा मतमदा इरिल तुरेल दा लुखिबदु ngasi numitingba matungda mafam adumaktadagi asibak changoina phangba ngamle leikhidraba mahairoi adudi Takhelakpam Dinachandra Apokpa Megachandra Kwakaitel Haino Khongnem Bidagini Mahak ngarang mamanaba kharaga turel da irujaba chatpada iraina chenthakibani National Disaster Response Force ki team amadi Manipur Police na mahakpu thibagi thabak chathaduna lakibani boarding ki mahairoi turel da irujaba da takibadagi thiba khangre haiba tabadagi khoishaw narba miyam na pamdaba thodok thorok payai haibadagi police na boarding adubu ngak senba ki thabak chathakre Leisemba Mahikol gi Mahiroyama Iraq Naduna Sikibagi Matangda Manipur Commission for Protection of Child Rights Amasung DCPU Imphal East ki Kambu Amana Chatuna Sport Inquiry Taukre Loinana Thawangasi Angang Loina Bada Khwaidagi Thausadaba Thodok Amani Haina Lobuga Loinana Su Moto Case Amalokre Manipur University da Security Force na chathakiba thawong North East Students Forum Jawaharlal Nehru University na kanayaning da phongdorakli aikoi gi Delhi Paumi Rogers ka akhana na unabada ko convener Matiwana asigumba security na chathakiba thawong adu tabada yamna nungai tabapoi thawdo adu ama na tho aloidabani haiki Jawaharlal Nehru Students Union ki General Secretary Ajazna MU da chathakiba thawong asi BJP na University bu free academic space ama ohendana wakhal ning tamna khalan bangamdana ba chatharakpa thawong amani mamangda su JNU Students Union na candlelight march pangthoktuna University ki khongjang sawatkre makhatana ihawasigi matangda changsingani haiki Free Progress Academy Konthozam da class 9 tambi nupi macha ama maram chadana class teacher na ikai bapi bedana tana principal na phubadagi layong khangdaba leina amana naduna leire haina Manipur Press Club ta paugi mifam pangthokre nupi macha dugi mama Romabati leimana thawong asi mari leina basing na mideng changbiduna principal asigi mathakta lokhatpham thokpa thabak lokhatpi haiki ai ichagi punsi mahai masingi maram da sumangalle school ji da ichabu mahai masing tamuso pungning loksing oina bana thajabani aduga ichagi lak lai sugi maram da sumangan bire adui mathak da ichagi punsi lab ki oina ana bu oina manghan bire ba jine aina mari leina bajing da isa thoi ba thagdok sigi matang da principal sigi mathak da mari leina bajing na kitang miyeng jangbi yu si ain haijaninge ba Kaupum Area High School da Violence of Human Rights in Manipur Habsida extempore speech competition among asi pangthokre Thoramasi Kaupum Merapai School ki principal amade village authority na sinbani changdam na batu da makong mathang tarba singda manamathum singyen thoki
Kanglaipak Thaupanglupna Ramkrishna Mission School Uripok Tondonsna High School Uripok Boys Upper Primary School amasung Residential School dagi hongdokro haina tha sigi kuntragi ahing nongyai dagi mathang thagi tang amaki ahing nongyai phawbak pung kunga mari gi ban kaungna bawarep laukre khongjang asida ipat thawkok Iroi Semba Youth Development Club Uripok Kendra Labor Union Uripok United Clubs Organization Kanglai Ipa Ipunat Kanbalop Uripok Gopalji Lerak Youth Association na sogat kani hari. Hausi pawi martha ten babre amatang luminasi. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Taret Foods के अनौब प्रोडक्ट ओरिबा अखोइगी इरमदम असिगी पोथोक यामना हाउबा क्वालिटी लैने पुथोक चबा चगहाउ बुजिया मणिपुर की मफम खुदिमक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर की डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरिबा नंबर असिदा कॉल तौबिरउ Taret Foods redefining black rice. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Break matungda amukhan taram nausari makhataba pauda Langthabal Kendra ki manung chanba naurem lekai dengasi Ujwala Yojana ki makhada beneficiary jamaga humbudra tarukta Consumer Affairs Food and Public Distribution Minister Karam Shyamna gas niyan thokre. Phawbak Chow Indian ki makhada gas niyan thokpagi thormaduda Jila Parishad Member L. Roshan, Lilong Nagar Panchayat ki Chairperson L. Lalmani, Councillor Kishore Kumar Susargyaki. Minister Karam Shyamna miyam gi mihut oiraba singna makhoi da vote piba pidabagi wafam thidana kana basi sotharaba praja singda chapchana phangansi haiki. Drakta laichu daba khunai amagi pandamda tangkhul naha Nepalna khumal lampakta ke ukrul phawba khongna chatkadauri. Tera da pangthopa paugi mifam amada UN Day Observation Committee gi ko convener Dr. T.H. Chandramani na khongchat asi October manga gi ayupung marida khumal lampakta ge Salai Holding Private Limited ki chairman and Samarjit na lamthagani. Thasi ki kunga hundoi da ki UN Day gamari lainana chatharakliba tongan ba thorong gi manungtan na khongchat asi su pangthopani masdamiam na cooperation PBU haiki. Case Glory School Gaidimjang Khopum Tapakta New Rising NCC School ama Group Commander NCC Imphal Brigadier Bibek Sharmana Sangakrai. Tharamatuda Football Development Program gi makhada school atuda tarahumdoi suba Sikh Light Infantry amasung Stern Sports ki eratana football PK medical camp amasu pangthoki. District Water and Sanitation Committee Imphal West PHED na sponsor tautuna Lairen Jam Mejrao Gram Panchayat na sintuna Gram Panchayat asida Swasta Hi Seva campaign ka mari lenana ward tara ka mathoi leiriba mafam atuda lu nanba changdamnaba ki thoram pangthokre. Changdamnaba hudokpa thoram atuda Pradhan Tongbram Manglem Jauna Center na pitharakliba flagship program asi mapung pha na thabakta onthokpa tangai phade. Changdamnaba atuda makok taraba ward atuda lupa lising terapi kani haiki. Waishe lakpa iduning thau lamjing lop konjeng lekai na sinduna konjeng lekai mongsangkai gi apunbagi oiba langban gi haikat rekat tambagi thoram amangasi waishe lakpa iduning thau lamjing lop ki community hall da pangthokre loop asigi advisor Biragopal na langban tha sida haikat lekat tambada awaba thingna danaba lekai gi oina apunbagi langban haikat lekat tamba thoram asi pangthokpani haiki. Lilong Young Social Service Union Lilong de Lebataruk Subasam Rifles Amadi Lilong Kaitel Merapai Bilov Lilong Nagar Panchayat Imphal West na Sintuna Chajing Kaitel da Lamtu Sengtokre. Tharamadu da Kendra ki MLSU Oiriba Consumer Affairs Food and Public Distribution Minister Karam Shyam Taruk Subasam Rifles ki Major P.K. Rai Amadi Personnel Kaya Yauna Laikai Ginahamadi Merapai Bisingna Sarugyaki. Akoi bagi Pibam Luna na Thamba Haibasi Mathau Tai Haina Minister Karam Shyam na Fongdoki.
लेबर डिपार्टमेंट की मखादा खांगबो केंद्र की मनुंग चन्ना लेबा सामराम की बेनिफिशियरी कुंथ्रादा बीजेपी मणिपुर प्रदेश के हाना की वाइस प्रेसिडेंट जदुमनीना फी तुननबा मशीन यंथोखरे थरमदुदा जदुमनीना खांगबो केंद्र की ओइना लेंगाक असिना मशीन कुंथ्रा ngakpigani mesin chahum pirakpagi manungda chamaga yankhai yenthokpa loikhre awatpa sing athuba matamda yenthoklagani haiki lamyan bahija mirabot ki chamaga kungani thoi shuba mapokumon thorong ka mari lainana moirang da leiba Indian National Army ke campus amadi masiga nangnana leiriba moirang kumam laikai bu taru tanana thamna ba amadi INA bu masak thokpa tourist spot ama ohenna ba pandam dangasi moirang kumam laikai youth development committee kumam lekai apunba nupi lupna moirang kendra progressive front ka khusamna duna kendra sida mirep oikiba thongam santi gi miteng makhada lamtu sengdokrai lamtu sengdokpatu da saru yakhiba mioi mana phongdorokpada moirang kendra bu tourist spot ama ohenna na ba changsiliba khongjang asida miyamna mateng pangbiu haiki जिरीबाम पुलिसना मपानदगी आइन कायना चंगसिलकपा सिंग थिंगना बलेपतना लौखटलकलिबा थबकी मनुंग चना ट्रेन तोंगदुना जिरीबामदा लाकपा मियोय सिंग असि चेक तौखरे अंगांगनी यावना मियोय 10 सक्ताकचे यावदना लाकपदगी अमुक हन्ना ट्रेन अदुमक्तदा हलहनख्रे हाइरी IMC वार्ड नंबर 39 की कॉर्पोरेटर एल इनुंगानबिना होनदुना स्वास्थ्य ही सेवा ब्रह्मपुर अरिबम लेकायदा पांगथोखरे थरमदुदा एसडीओ पोरमपाट सेलिना थौनाउजमसु डिस्ट्रिक्ट एडमिनिस्ट्रेशन की मिहुट ओइना सरुयाखि मिशन क्लीन 1818 हाइना पांगथोकलिबा लू नाना थमननबा कैंपेन असिदा या स्कूल केंद्र की एमएलए टीएस सैतब्रतन सुलुपा 10 मतें पांगखि ADC Chandel Impaldagi function Tauribasi Chandel District Headquarter to Tohalu Chandel District Lakpa Officer Sing to in a transfer to Wayaning the Hana Mahiro Singna Chandel District Headquarter the Kongchat Chatcray Naga Students Union Chandel na Sindu na Chatkiba Kongchat Adu Maha Union Government School Groundagi Horaga Jafau Bajar Fauraga DC Chandel gi office Pauba Chatke Mahiro Singna demand Sing Asiyawa memorandum Amasu Manipurgi Governor da Yaunanaba DC ki Khutang da Pishin K Naga Students Union Chandel gi President David Langhuna ADC Chandel gi office Monsang Panthada Laina Laina Impaldagi function Taubasna District Asigi Miam da Kudong Chataba Mayong Hale District Asigi Tabak Taunaba Miam gi Mihut Oina Bakhan Kibasina Chandel da Oina Tabak Taubi Haiki Chandel da transfer and posting se frequently thokpani and most of the time we appeal to the state government asisi henjinna tawbignu haina request tawjabani adubo hanjin akoi district da thokpani na akoi se nungaijade haina state government da request Rongmai Naga Youth Organization Tamenglong Zone Sintuna Ahanba Rongmai Youth Leaders Meet All Tamenglong Khunjao Ward number 10 da Pangthokre Tharomatu the ADC Tamenglong member Charles Lingtiang Kadi Kamai Amasung Christian Heritage Institute Tamenglong chairman Kaningai Riamai Rongmai Naga Council Manipur ki President Kenan Gangmai Susaryaki Northeastern Council की तेंगबांग लोइनाना Canon Bamboo Technology Center Bornehat Assamna Sinduna Lee amasung wagi khusahibagi pothok amasung polang sabagi ahumlak suba batch ki school training volunteer for village development campus Khaibarel Khungpung Ukrul da pangthokre Tharmadu da Canon Bamboo Technology Center Assam ki manager training Priyokumar Tripuradagi Manik Das NGO Asigi Chairperson Janet Hungyo Project Director Jubilat Kazingmai Susaryaki Diploma in Elementary Education ki exam Moredasu St. Joe's High School da pangthokre Technopal District Oina Study Circle Marigi exam pangthokpada Moredasu Center amataki bani exam asida candidate chahunga nipuga mangana sarukyaki bani exam anungda soengam thoktana ba More police na ngaksenki Lamyan Bahija Mirabot ki mapok kumon ka mari laina na Phubala Gram Panchayat ta lamtu sengtokre Phubala Makha Mamang Laikai gi Mioi Kayagaloina na Moirang Kendra Progressive Front Phubala unit ka puna khusamna duna pangthokiba lamtu sengtokpa ki camp aduda Thinungai Jila Parishad ki member Oinam Joy Chandra Progressive Front ki Thongam Santi Front asigi General Secretary Uttam Kumar Susaryaki Hauzik Sanabaki Pawu Pijari
ngasi sanabagi pauda Chamaga nifumdo suba battalion CRPF na sinduna inter-school football match ama Longmai Common Ground None District Headquarter da pangthokre. Ngasi sanaki ba semi-final match da Varian School Khumjin Domini English School bu goal ani amada thoiduna final changkre. Ani suba semi-final match da St. Xavier School na Tent Maker Academy Longmai bu goal mari amada thoiduna final changki. Hayeng mai paklaba timani final match sanagani. Cookie Football Academy na sindunani subak ke FA Open Night Football Tournament di Fahel Khulda ngarang hokdokre. Hokdopagi thoramda DC Kangpokpi Dr. Rangita Bali Waikom, SP Mahesh Narayan, International Player Rene Di Susaryaki. Ahuba match ta Cookie Football Academy Under 17 na Kholjang Youth Club pu goal ani amada thoike. Ani suba match ta Luang Sanggol Youth Club amadi Jongha Football Club goal ani chanaduna draw chatki. Ngasige ahanba match ta Longpijang Youth Club amasung 7 Brothers Leitan Pokpi goal amata chanadana draw chatkre. Ani suba match ta FC Huihi Songjang na Galnal Youth Club pu goal amasnota thoikre. Venuzo amasung Bishadal Hauna State Level Indigenous Open Wrestling Championship ki title lokre. Senapati District Wrestling Association Manipur amasung Bioland Veteran Club na sinduna September kunga mga dagi chatharakliba championship ngasi Mini Stadium Senapati da loisinkhre. Tharomatu da DC Senapati Somorjit Salam SPM Pradipsu saryaki. Wrestler Chamaga Taramdoina Saruyakiba Championship Asida, Nagaland Gay Fact District Tagi, Venujo, Amasung Kohima District Tagi, Vishe Dalhauna, kilogram, Humpuga Manga Amasung kilogram, Humpuga Manga category Matakta champion Oikibani. Houses Hanabagi Makataba Pau, Boyan Tozam the Game of Bisi. Wangoi Kendra Kankutna, Tongju Kendra Kankupu Maitipu Piduna, Taris Suba, Mangsa Tabam Iboema Madi Puinabati Memorial, Mix Likam Knockout Kendra Wise Kang Tournament Ki Semi-Final Sankre. Manipur gi nat ki oiba masana amoi riba kang Manipur gi mang khidana ba madi masana asi hena sakol handa bagi pandamda Manipur kang association gi mieng makhada singjamai kangkut singa mathangna sinduna mamang thagi tang kuntaruk tagi kangkut tara marina group mari thongna khairuktuna singjamai kangthingda sathariba tournament asigi ngasi sanakiba ani suba quarter final match ta Wangoi Kendra Kangkutna Thongju Kendra Kangkut pu panjal kun tara mathoi da maitibu piduna semi final sangkibani ahan ba hapta Wangoi Kendra Kangkutna panjan tare namadi Thongju Kendra Kangkutna panjan taruk lauki tha sigi tang ahumda sanagadoriba ahan ba semi final match ta singjamai Kendra Kangkut team A ga sanagani hayeng kangcheng asida ahum suba quarter final match oina haingang Kendra Kangkut namadi Kaisamthong Kendra Kangkut ka sanagani Picningai matamda amadi S group ta pangtok par tournament sida saruk yariba sanarui singna semtok senjin tawdaba masaga sahi ga sanana sanahalabadi sanarui singi tungi punsida mai papa porpangam haina anisuba president cup ki tournament committee ki convener N Ramesorna network asida phongdoroli Manipur hockey na sinduna tha sigi tang tara tarutigi sahi taratung makhagi nupi gi team mapal lamadi sahi tramri makhagi nupagi team tare na saru yaduna Khuman Lampak Estrotam Hockey Stadium da satariba anisuba president cup hockey championship ki saru yariba sanari singi chapchaba sahi gi limita S group ta sanaba tournament oibana Saruk Yariba Club Association Organization Singna Sanari Singi Sapsaba Sahigi Saktak se Aadhaar card natraga Atai Mari Lenaba Semtok Semjin Tokdaba Sesang Saktak se Putoktuna Thamoi Sengna Organizing Committee de Pisen Brevadi Tournament Asi Mai Pangna Pangtok Pangamgani Amadi Sanari Singi Stungi Punchida Mai Popa Porpungamgani Haina Convener N Ramesorna Makhartana Pongdoroki Tournament of Pakanda President Cup of Pakanda Haiba is Gupta Toba Tournament Siladi Club Image Singna Yam sincerely Haiba is Group Siladi Lamthok Taba Kana Namji Wakilumba Hasana grassroots Tegi Sangut Pahuki Kanosim Jay Masi Agalan Naba Koi playing Tunga Haba players in Work Naba Konabada Kala Hiduna Kandani Aduna Atopa
ओपनगुम्बा नत्रगा अतई अंडर 19 सब जूनियर लाखता तारगदी अदुददी अखोइना याम कना तौदे अंडर 14 16 सुमाय तौरप कांजे मसिसिदा केसी हेनबा मयाम पुथोरपसे मसि अखोइदा ऑर्गेनाइजर दा याम खुदुम चादबा मयाम मा तवि अदुना नेट काइदा चेक तौबसिसु खुदुम चादबा हाइबदी आधार से अनिरा कापम यावी अदगी सेंगना कापगा लेरम यावी अदगी मु सेंदोक सादोक तौबा यावी सिंगमसिंगी मतुंगा यूनिट क्लब सिंगना हाइबा कनो सिंगि तौबिदना याम सेंगना थमोय सेंगना कोई टूर्नामेंट जी तौबा कांदा ऑर्गेनाइजर सिंगना तौरिबा थबक सिंगसे मौंग ताना सुमना सखिनबगी कनो थमनी विजय हजारी क्रिकेट टूर्नामेंट की ngasi sanakhiba match ta Manipur na Mizoram bu run chani tarada maithiba pikre match asida Manipur na toss ngamduna ahan ma batting tokibada apibo over yankhaida wicket mari turaga run chani humputra mapal lokhi ani suba innings ki batting tokiba Mizoram na over kumapal ga ball ahum da wicket loina turaga run humpumapan khak loduna match asi maithi khibani match asida Manipur gi sanaroi Yaspal na ball sa magasumna anida run marfu manga lokhi Manipur gi mathangi match tha sigi tang kunthra da Nagaland ga sanagani थागचरी बोयाय हौजु लोइसलकपदा ngasi नोमगी बा इंगा सागी पावमु पिजरी Environment Director tiki phangkhiba ngasi goikiba ainga samadi nojugi pauda khwaidigi sakhiba Celsius degree kunthra manga dasmik sino manga khwaidigi ingba Celsius degree tara manga dasmik kuntaruk Nuchita ya wising menegi sang maximum dasada marifutara truk dasmik taret minimum dasada nipu mari dasmik kuntra mari oiki ngasigi nong suki bagi sang sino dasmik sino mari millimeter ni हौजे रोइबदा मरोइबा पाव अमुकाना Mahiroi khunai gi khanduna MU gi wathok asigi waroisin thidok minasi wari sanatuna yanaba purksi haina minister Karam Shyamna phongdorakli Lengang health sector da hen meeting changli hairabasu sita da leba primary health center jahi kun hen meeting changbidre hairi amade kidney animak fail oraba thangalawai dagi haisnam ramena kidney transplant tawduna macha anibo mi oina bastemba pamli ngasi oina de ISTV na pijaba paw matang sa lojare miyang tabiri basingbo amukana kramjari